ꯍꯧꯖꯤꯛ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯛꯆꯤꯡꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯗꯨ ꯆꯥꯖꯔꯒꯦ ꯃꯔꯨꯞꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯇꯥꯛꯄꯤꯔꯛꯑꯦ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯎꯑꯣꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗꯕꯨꯗꯤ ꯆꯥꯖꯈꯔꯦ ꯑꯗꯨꯏꯁꯨ ꯍꯟꯗꯛꯇꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯁꯤꯒ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯇꯧꯅꯤ ꯀꯩꯀꯩꯅꯣ ꯑꯕꯦꯝ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯁꯤꯡꯁꯦ ꯆꯥꯛ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯅꯦꯕ ꯅꯥꯀꯨꯞꯄꯤ ꯅꯍꯥꯟ ꯊꯣꯛꯑꯝꯃꯦ ꯁꯤ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯑꯗꯨꯒ ꯁꯤꯅ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯉꯥꯁꯦꯞꯇꯣ ꯉꯥꯁꯦꯞ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝ ꯆꯥꯅꯔꯛꯏ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯕ ꯍꯥꯎꯋꯦ ꯁꯤꯁꯦ ꯉꯥꯅꯤ ꯌꯥꯝ ꯌꯥꯝꯅ ꯍꯥꯎꯋꯦ ꯁꯤ ꯉꯥꯁꯦ ꯍꯥꯏꯗꯤ ꯁꯤꯡꯉꯥꯁꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦꯕ ꯉꯥ ꯍꯧꯖꯤꯛ ꯃꯆꯥ ꯁꯤꯗ ꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯗ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯁꯤꯅ ꯆꯥꯃꯦꯠꯀꯤꯅꯦꯕ ꯑꯗꯨ ꯁꯤꯁꯤꯅ ꯀꯩꯅꯣꯗꯨꯅꯦ ꯕꯣꯛꯆꯣꯏ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔꯅꯦ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯁꯥꯡꯕꯤꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯍꯧꯔꯒ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯊꯥꯡꯖꯔꯒꯦ ꯑꯩꯗꯤ ꯉꯁꯥꯏ ꯏꯔꯣꯟꯕꯗꯩ ꯆꯥꯅꯤꯡꯕꯅ ꯇꯤꯟ ꯇꯥꯒ ꯑꯩꯗꯤ ꯆꯥꯃꯦꯠ ꯀꯣꯠꯄꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯝ ꯅꯥꯀꯨꯞꯄꯤ ꯆꯥꯅꯤꯡꯗ꯭ꯔꯥ ꯀꯣꯟꯅ ꯇꯝ ꯂꯧꯒꯦ ꯁꯝ ꯊꯥꯗꯣꯛꯄꯁꯦ ꯌꯥꯝ ꯁꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯏꯔꯣꯟꯕ ꯏꯔꯣꯟꯕ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯅꯍꯥꯟꯋꯥꯏ ꯑꯩ ꯁꯨꯝ ꯕꯣꯔꯗꯤꯡꯗꯥꯡ ꯂꯩꯀꯥꯟ ꯌꯨꯝ ꯍꯜꯂꯛꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯩ ꯁꯣꯏꯕꯨꯝ ꯑꯗꯨꯝ ꯏꯔꯣꯜꯂꯟꯕꯗꯣ ꯏꯃꯥꯗ ꯑꯩ ꯀꯨꯏꯅ ꯆꯥꯕꯁꯨ ꯐꯪꯗꯔ ꯆꯥꯔꯛꯄꯗꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯄꯥꯝꯕꯩ ꯑꯩꯈꯣꯏ ꯕꯥꯅ ꯁꯣꯏꯕꯨꯝ ꯑꯗꯨꯝ ꯏꯔꯣꯜꯍꯜꯂꯦ ꯑꯗꯨꯒ ꯁꯤ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯔꯨꯝ ꯄꯨꯏꯌꯦꯕꯀꯣ ꯑꯗꯨꯝ ꯃꯔꯨꯝꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏꯗꯤꯀꯣ ꯉꯥꯁꯦ ꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯁꯦ ꯁꯤꯐꯥꯎ ꯁꯦꯝꯃꯦ ꯃꯕꯨꯛ ꯂꯧꯊꯣꯛꯄꯗꯣ ꯑꯩꯅ ꯅꯍꯥꯟ ꯁꯦꯝꯕꯩ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯝꯖꯔꯛꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯥꯎꯊꯣꯛꯇ ꯀꯛꯈ꯭ꯔꯖꯥꯠꯂ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯞꯄꯅꯣ ꯍꯥꯏꯌꯨ ꯚꯤꯗꯤꯑꯣ ꯃꯃꯥꯡ ꯂꯥꯛꯈꯤꯗꯕꯗꯨꯗ ꯍꯣꯏ ꯃꯇꯣꯟ ꯍꯥꯞꯀꯠꯁꯦ ꯉꯁꯥꯏꯗꯩ ꯅꯣꯡ ꯇꯥꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯦ ꯆꯦꯛꯈꯥꯏꯉꯩ ꯁꯥꯒꯠꯂꯛꯄꯩ ꯋꯥꯅꯤ ꯀꯣꯜꯀꯇꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯇꯥꯏ ꯉꯁꯤ ꯑꯌꯨꯛꯁꯨ ꯅꯣꯡ ꯇꯥꯏ ꯅꯨꯡꯊꯤꯟꯁꯨ ꯉꯥꯏꯍꯥꯛ ꯇꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯒꯠꯂꯦ ꯁꯥꯕ ꯍꯥꯏꯁꯦ ꯈꯪꯁꯥ ꯁꯥ ꯑꯃꯨꯛꯁꯨ ꯃꯝꯁꯤꯜꯂꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯍꯥꯎꯋꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯃ ꯁꯣꯏꯕꯨꯝꯒꯤ ꯃꯃꯤꯡ ꯆꯠꯄꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯇꯦꯟꯊꯥꯔꯣ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯀꯛꯆꯤꯡꯒꯤ ꯅꯠꯇꯕ ꯀꯛꯆꯤꯡꯒꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯩ ꯄꯨꯔꯛꯄ ꯑꯃ ꯎꯠꯂꯧ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯁꯣꯏꯕꯨꯝꯗꯣ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯝ ꯅꯝꯕꯣꯜꯒꯤ ꯎꯁꯣꯏꯒ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯅꯠꯇꯦ ꯑꯃ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯗꯣ ꯃꯣꯏꯗꯣ ꯃꯣꯏ ꯏꯃꯨꯡ ꯊꯣꯛꯄ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯑꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯣ ꯋꯥꯗꯨ ꯌꯥꯝ ꯍꯧꯕ ꯑꯃ ꯑꯣꯏꯔꯝꯅꯤ ꯃꯣꯏꯗꯣꯝꯒꯤ ꯁꯣꯏꯕꯨꯝꯗꯣ ꯍꯥꯎꯋꯦꯒ ꯌꯥꯝ ꯍꯥꯏꯌꯦꯕ ꯃꯃꯤꯡ ꯆꯠꯄꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ
ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯒ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯣ? ꯀꯛꯆꯤꯡ ꯁꯣꯏꯕꯨꯝ ꯂꯣꯏꯅ ꯍꯥꯏ ꯀꯩꯅꯣ, ꯂꯩꯇ꯭ꯔꯣ ꯅꯠꯇꯦ꯫ ꯑꯗꯣ ꯅꯪ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯇꯥꯛꯄꯗꯣ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯍꯥꯏ ꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯒꯤ ꯁꯣꯏꯕꯨꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯕꯅꯦ꯫ ꯑꯩꯗꯤ ꯈꯪꯗꯦ ꯀꯔꯝꯕꯅꯣ ꯍꯥꯏ꯫ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯐꯪꯉꯤ ꯃꯌꯥꯝꯁꯤꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯐꯝ ꯑꯃꯗꯩ ꯄꯨꯔꯛꯏꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯗꯤ ꯁꯣꯏꯕꯨꯝꯒꯤ ꯋꯥꯁꯤ ꯍꯧꯗꯦꯕ꯫ ꯍꯧꯋꯦ ꯌꯥꯝꯅ ꯍꯧꯅꯗꯕ ꯍꯧꯋꯦ꯫ ꯀꯋꯥꯏꯗ? ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯋꯥꯗꯨꯗꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥ ꯌꯥꯎꯋꯦ꯫ ꯑꯩꯗꯤ ꯀꯛꯆꯤꯡꯗ ꯁꯣꯏꯕꯨꯝꯒꯤ ꯋꯥ ꯍꯧꯕ ꯑꯃꯨꯛ ꯎꯖꯗꯔꯤꯕ ꯑꯗꯨꯏ꯫ ꯅꯪ ꯃꯁꯛꯁꯨ ꯈꯪꯗꯅ ꯈꯪꯗꯦ꯫ ꯋꯥꯗꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕꯤ ꯈꯪꯗꯕ꯫ ꯈꯨꯔꯈꯨꯜꯒꯤ ꯏꯃꯥꯟꯅꯕꯤ ꯃꯣꯏ ꯍꯧꯋꯦ ꯑꯩ ꯌꯥꯝ ꯎꯁꯤꯠꯀꯥꯟꯗ ꯑꯩꯈꯣꯏꯕꯥꯅꯤ ꯇꯣꯛꯑꯒ ꯂꯦꯅꯥꯡ ꯇꯧꯋꯦꯕ ꯑꯗꯨ ꯀꯛꯆꯤꯡꯗ ꯍꯧꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯇꯥꯗꯕꯗꯣ ꯑꯩꯅ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟ ꯍꯧꯋꯦ꯫ ꯍꯧꯋꯦ ꯍꯥꯏꯕꯗꯤ ꯆꯨꯝ ꯌꯨꯝꯊꯣꯡꯒꯤ ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯅꯕ ꯂꯝꯗꯨꯒꯤ ꯈꯪꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯨ ꯅꯠꯇꯕ ꯋꯥꯗꯤ ꯑꯗꯨꯝ ꯍꯧꯅꯩꯗꯅ ꯑꯗꯨꯗ ꯁꯣꯏꯕꯨꯝꯒꯤ ꯋꯥꯁꯨ ꯍꯧꯕ ꯌꯥꯎꯅꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗꯨꯗ꯫ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯍꯧꯕ ꯑꯣꯏꯔꯝꯃꯣꯏ꯫ ꯍꯣꯏ ꯌꯣꯟꯕ ꯌꯥꯕꯩ ꯆꯥꯛꯇꯤ ꯁꯦꯝꯕꯩ ꯍꯣꯏ ꯅꯠꯇ꯫ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯑꯩ ꯀꯛꯆꯤꯡꯒꯤ ꯐꯪꯉꯤꯉꯩꯁꯤꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗꯩ ꯄꯣꯛꯄꯅꯤꯅ ꯃꯔꯨꯝ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ꯫ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯀꯛꯆꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡꯒ ꯊꯪꯅꯕ ꯀꯩꯔꯛ, ꯋꯥꯒꯥꯏ, ꯏꯔꯦꯡꯕꯟ ꯁꯣꯝ ꯅꯥꯀꯟꯗꯩꯁꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯉꯥ ꯆꯥꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯣꯏꯅ ꯑꯇꯦꯛꯄ ꯄꯨꯈꯠꯄꯤꯔꯛꯑꯦ꯫ ꯁꯦꯟꯇꯔꯗ ꯂꯩꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ ꯀꯛꯆꯤꯡ꯫ ꯑꯗꯣ ꯑꯀꯣꯏꯕꯩ ꯏꯆꯤꯟ ꯏꯅꯥꯎꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ꯫ ꯀꯩꯅꯣ ꯂꯣꯛꯆꯨꯏ ꯆꯥꯗ꯭ꯔꯕꯣ? ꯃꯊꯪ ꯆꯥꯛꯀꯦ꯫ ꯏꯔꯣꯝꯕꯁꯤ ꯑꯩ ꯐꯅꯌꯥꯝ ꯌꯥꯝꯗꯤ ꯏꯔꯣꯡꯒꯨꯝ ꯇꯧꯕꯅꯤ ꯏꯕꯥꯅꯤꯁꯨ ꯀꯣꯟꯅꯔꯣꯏꯗꯣꯏꯔꯥ꯫ ꯌꯣꯡꯆꯥꯛ ꯌꯥꯎꯔꯤꯕ? ꯌꯣꯡꯆꯥꯛ ꯌꯥꯎꯔꯤ꯫ ꯁꯤ ꯑꯃꯨꯛ ꯀꯣꯠꯂ ꯆꯥꯖꯒꯦ꯫ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯌꯥꯝ ꯆꯥꯕꯤꯌꯨ ꯐꯁꯨ ꯐꯕ꯫ ꯍꯧꯖꯤꯛ ꯄꯣꯛ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯄꯣꯛ ꯊꯣꯡꯕꯗꯁꯨ ꯍꯥꯞꯀꯦ ꯇꯧꯕ꯫ ꯅꯣꯏ ꯍꯥꯞꯄꯨ ꯈꯛꯇꯧꯕ ꯍꯥꯏꯗ꯭ꯔꯥ? ꯄꯨꯔꯥ ꯃꯨꯜꯍꯟꯗꯕꯤꯗ ꯑꯃ ꯂꯩꯗꯅ ꯈꯤꯇꯪ ꯄꯠꯊꯔꯛꯄꯩ ꯆꯥꯡꯗꯣ ꯍꯥꯎꯋꯦ꯫ ꯌꯥꯝ ꯆꯥꯖꯅꯤꯡꯉꯦ ꯆꯥꯛ꯫ ꯐꯣꯟ ꯂꯥꯛꯑꯦ ꯈꯤꯡꯉ ꯈꯤꯡꯖꯥꯅꯤ꯫ ꯀꯣꯟꯅ ꯂꯧꯈꯠꯂꯒꯦ꯫ ꯑꯩꯈꯣꯏ ꯗꯥ ꯌꯨꯝ ꯑꯣꯏꯔꯖꯥꯠꯂꯥ? ꯈꯪꯗꯦ ꯅꯪꯅ ꯇꯣꯠꯁꯤꯜꯂꯣ꯫ ꯌꯨꯝꯗ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯗꯨ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯩꯈꯣꯏ ꯗꯥ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯩ ꯄꯥꯈꯠꯆꯕꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤ꯫ ꯄꯣꯁ ꯇꯧꯒꯦꯕ ꯌꯦꯡꯉꯨ ꯍꯥꯏꯕ꯭ꯔꯥ? ꯌꯥꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯆꯥꯁꯤꯟꯈꯔꯦ꯫
ꯉꯁꯤ ꯆꯥꯛ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯦꯕ ꯑꯣꯟꯒꯔꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯗꯦ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯈꯜꯁꯦ ꯁꯤ ꯆꯥꯔꯒꯅ ꯑꯩꯗꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯩ ꯆꯥꯛꯁꯨ ꯌꯥꯝ ꯆꯪꯕꯗꯣ ꯍꯥꯞꯆꯤꯟꯗ꯭ꯔꯒꯦ ꯕꯣꯔꯥ ꯆꯥ ꯂꯣꯏꯁꯤꯜꯂꯦ ꯆꯥꯁꯤꯜꯂꯣ ꯃꯣꯔꯣꯛꯁꯦ ꯑꯁꯥꯕꯤꯅꯤ ꯁꯥꯒꯗꯧꯔꯥ ꯉꯁꯤ ꯏꯔꯣꯟꯕꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯗꯦ ꯁꯣꯏꯕꯨꯝꯁꯤꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯃꯁꯥꯁꯨ ꯃꯣꯔꯣꯛꯁꯨ ꯈꯔ ꯁꯥꯒꯟꯗ꯭ꯔꯣ ꯁꯥꯒꯜꯂꯤꯗꯅ ꯑꯗꯨ ꯁꯥꯗꯣꯔꯣ ꯈꯜꯂ ꯑꯗꯨ ꯁꯣꯏꯕꯨꯝꯁꯦꯀꯣ ꯉꯁꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯁꯣꯏꯕꯨꯝꯁꯦ ꯑꯃ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯏꯔꯣꯝꯕꯗꯨꯅ ꯄꯛꯅꯕꯗꯧ ꯇꯧꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯛꯅꯕ ꯑꯃ ꯁꯨꯝ ꯂꯩꯕꯗꯣ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯝꯕ ꯈꯪꯗꯦ ꯑꯩꯗꯤ ꯁꯤ ꯉꯥꯁꯦꯞꯀꯤ ꯃꯀꯣꯛꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯗꯤ ꯍꯥꯎꯕꯩ ꯍꯥꯏꯅꯩꯌꯦ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯁꯛ ꯂꯥꯛ ꯎꯕ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯀꯩꯒꯤꯅꯣ ꯑꯁ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯁꯤ ꯉꯥ ꯃꯀꯣꯛꯁꯦ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯔꯧꯒꯨꯝꯕ ꯀꯇꯂꯥꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯉꯥꯒꯤꯁꯨ ꯃꯀꯣꯛꯁꯦ ꯁꯣꯏꯗꯅ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯕꯦꯝꯗꯤ ꯃꯀꯣꯛ ꯆꯥꯗꯦ ꯑꯗꯨꯅ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯉꯦ ꯃꯀꯣꯛ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯀꯣꯛꯇꯣ ꯃꯍꯥꯎ ꯂꯧ ꯍꯩꯇꯦ ꯉꯥ ꯑꯆꯧꯕ ꯃꯀꯣꯛꯀꯤꯅꯦꯕ ꯃꯀꯣꯛꯀꯒꯤ ꯁꯥꯏ ꯋꯥꯏꯗ ꯃꯇꯣꯡ ꯌꯥꯎꯕꯗꯣ ꯑꯗꯨꯏꯗꯣ ꯃꯍꯥꯎ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯀꯣꯛꯀꯤ ꯃꯅꯨꯡꯗ ꯄꯥꯝꯃꯨꯕꯩꯅꯦ ꯑꯃ ꯊ꯭ꯔꯣꯛ ꯂꯥꯎꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯗꯦꯗ ꯃꯅꯝ ꯅꯝꯊꯤ ꯑꯗꯨꯏꯗꯣ ꯑꯗꯨ ꯃꯤ ꯑꯄꯥꯝꯕ ꯃꯤꯗꯤ ꯑꯗꯨꯏꯗꯨꯅꯦ ꯑꯗꯨꯒꯗꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯕ ꯑꯩꯗꯤ ꯉꯥ ꯃꯀꯨꯁꯨ ꯆꯥꯗꯦ ꯆꯥꯎꯈ꯭ꯔꯗꯤ ꯑꯗꯨꯒ ꯃꯀꯨꯁꯤ ꯃꯀꯣꯛꯁꯨ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯆꯥꯗꯦ ꯂꯥꯎꯅ ꯇꯥꯎꯕꯗꯣ ꯑꯗꯨꯗꯗꯤ ꯆꯥꯏ ꯊꯣꯡꯕꯩ ꯃꯀꯨꯕꯨꯗꯤ ꯆꯥꯅꯤꯡꯗꯦ ꯊꯣꯏꯗꯣꯛꯅ ꯍꯣꯏ ꯑꯗꯨꯁꯨ ꯑꯗꯣ ꯉꯁꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯔꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯔꯣꯟꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯔꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯂꯣꯏꯅ ꯑꯅꯤꯗꯣ ꯄꯨꯟꯁꯤꯟꯖꯔ ꯁꯨꯞꯆꯤꯜꯂꯒ ꯁꯤ ꯚꯤꯗꯤꯑꯣꯁꯤꯃ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯍꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯗ ꯄꯦꯟꯕꯤꯌꯨ ꯑꯗꯨꯒ ꯄꯦꯟꯗꯕꯁꯤꯡꯁꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯨ ꯆꯥꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯉꯥ ꯁꯤꯗ ꯉꯥꯏꯔꯦ ꯉꯥꯗꯤ ꯂꯦꯝꯃꯤꯕ ꯂꯦꯝꯃꯦ ꯉꯥꯁꯤ ꯍꯣꯔꯦꯟ ꯉꯥꯁꯤ ꯂꯦꯝꯃꯦ ꯍꯣꯔꯦꯟꯃꯨꯛ ꯆꯥꯃꯦꯠꯁꯤꯁꯨ ꯆꯥꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯅ ꯆꯥꯃꯦꯠꯁꯤꯗꯤ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ